Kurumjari SKTV की मणिपुर पाव मिट एंग दाबिरिबा पोमनमकपो खुंद्राकपम सनातोमिना तराम नोकचरी अहानबदा मरु ओइबा पावसिंग फंगबिगनी स्टेट असिदा सेंसस येथोकपा नत्रगा येथोकदबगी मातांगदा मथंगी हियरिंग फाउबगी मनुंगदा पाउकुम पिरकननबा मणिपुर हाई कोर्ट ना सेंटर अमसुंग स्टेट लेंगाकता खंगनख्रे यूनियन होम मिनिस्टर अमित शाह ना कौरकपदगी ngarang न्यू दिल्ली दा थुंगख्रबा चीफ मिनिस्टर युमनाम केमचा ना ngasi यूनियन मिनिस्टर किरण रिजिजू गा उनख्रे अमसुंग Ministry of Social Justice and Empowerment gi Union Minister of State su oiriba RPI Atwale gi President Ramdas Atwale lakliba September amada Manipur da laklagani hairi Haujik pau sandok na bijari State asida census yeithokpa natraga yeithoktabagi matangda center amasung state lengakna mathangi hearing faubagi manungda paukum ama piraknanaba High Court of Manipur na khangankre court ki wafam ase Kanglei Park Student Association KSA amasung International Peace and Social Advancement IPSA census English ngani kunge taret ka mari leinana tharakiba PIL amagi matangda mari leinaba singda khangankibani PIL adu High Court of Manipur gi Chief Justice M Sundar amasung Justice A Guneshwar Sharma gi bench da hearing chathaki maduda state asigi oina census asi yeithokpa natraga yeithoktabagi matangda center amasung state lengakna marik chumba paukum ama mathangi hearing faubagi manungda piraknana ba khangankibani Case asigi respondent singda India lengak census authority amasung Manipur gi lengak su yauri Amaromde Santa Nahakpam na tharakiba writ petition adu census ka mari leinaba maramna PIL writ petition amadi atai mari leinaba khudingmak punna chathanaba council khudingmaki ayaba lauki Chathakiba hearing aduda Manipur da census English ngani kunge taret yeithoknanabagi matangda khanaki Maduda Registrar General and Census Commissioner gi office gi tharakpa cherol ama Deputy Solicitor General of India na court thamki Hairiba cherol aduda mikok thiba yeithokpa haibasi state ki thakta warep lawba yai haibani adumoinamak court na center amasung state lengak na hiram masida makoi gi oiba mayek sangba wafam fongdokte haina khanganki State ki oina chapchaba firep ama khangananaba court na matam pibinanaba haijaki hearing aduda Manipur Legislative Assembly na state asida NRC taunanabagi kumja lisingani kungeni thoigi August tang manga amasung kumja lisingani kunga marigi March tang amada pass taukiba resolution sing pikhallakiba adushu yengsinki Hiramasigi matang de lakliba tang kungeni panda makatana hearing chathananaba court na list taukibagalwenana respondent singna makhoigi oiba firep khangananaba wafam court na thamki Manipur gi haujik oirakliba fibam asigi matangda Union Home Minister Amit Shah na kaurakpadagi ngarang New Delhi da thungkraba Chief Minister Yumnam Kemcha na ngasi Union Minister Kiran Rijiju ga unakre Chief Minister Yumnam Kemcha ga unakiba adugi matangda Union Minister Kiran Rijiju na mahaki X account da thagalakpa post amagi matung ina ngasi Chief Minister Yumnam Kemcha ga unaduna Manipur gi development amasung progress amadi miyam gi yaifa thaurang gi matangda kupna wari sanaki Prime Minister Narendra Modi na luchingba lengak asigi tongan ba scheme kaya bada Chief Minister Yumnam Kemcha na lawriba thaudang asi thagali haina Union Minister Kiran Rijiju gi post asina hairi Nakalamarom Union Home Minister na kaurakpadagi Chief Minister Yumnam Kemcha ngarang numidang wairam Delhi gi damak Imphal thadokibani Chief Minister gi Delhi gi khongchet asida maru oina haujik Manipur miyamna census tawdringai mamangda NRC hana pangthokpiyo haina taliba demand yauna tongan ba issue kaya gi matangda Union Home Minister ga wari sanaraba yai hairi Paugilikun amanadi Union Home Minister Amit Shah na Manipur gi haujik oiriba law and order amadi state asigi oiriba tongan ba fibam kaya gi matangda khananaba Chief Minister Yumnam Kemcha Delhi da kaubani haina pawasina makhatari
State asida census ka mari leinana ngasidagi lakliba tang kungi nipan fauba Imphal gi GM Hall da enumerator amasung supervisor singi training pangthokna ba thaurang tawramba adu cancel tawri haina GM Hall gi gate ta che thelamle NRC update tawdringai mamangda census pangthokpa yaroi haina JFD amadi miyamna demand tawringai cherak asida Manipur lengak na silaga ngasidagi lakliba tang kungi nipan fauba GM Hall da enumerator amasung supervisor singi training pangthokna ba thaurang tawrambani adubu ngasi ayuk GM Hall gi gate ta training cancel haina thaba che thetlaga leiramba ekogi paumina thengnarakibani census ka mari lenana hojik Manipur da oiriba fibam asigi yenglaga enumerator amasung supervisor singi training yaithok labra natraga atopa mafam amada silabra haibagi matangda thetliba notice aduna miyamda chamamnaba amadi ohelli NRC update tawdringai mamangda census pangthokpa yaroi haina JFD na miyam galoine na changsilakliba khongjang asigi onatainabada tongan ba district kayada enumerator amadi supervisor singi training chatharamba kaya JFD na athingba thamlaga lakli Loinana GM Hall da numit humni chupna enumerator amadi supervisor singi training pangthok lagani haiba lainga ki thaurang adu tawbidanaba JFD na mari leinaba singda appeal tawbasu laikre adu moinamak training asibu sillang liba singi maiki digi ngasi fauba karigumba wafam amata fongdokrakpa laikhidrabasu ngasi dagi haugani haina thaurang tawramba enumerator amadi supervisor singi training tawfam GM Hall gi maru oiba changfam sing so lolam bagaloinana training cancel tawbagi che adu thetlaga leirambani NRC tawdana census pangthokpagi mayokta amuko poirei marol amaova kohar amadi MSF hairiba loop asina changsilakpa khongjang singda Imphal East District United Club Organization na matam pumbada saugatkani hairi hiramasigi matangda organization asigi General Secretary na thadorakpa cherol amana hai kumja lising amaga supna ama amadi lising ani ga sumataraga mathoida pangthokiba census da hengatpham thoktaba changdagi missing hengalakpagi achouba mami ama Manipur da taki hairiba census sing adu Manipur miyamna chatnaba yaroi haibigi akanba kholaw leiribani masina Manipur da illegal immigrant ki masing ka hena yamkhalakle haibadu takli maramaduna Manipur da masing khangdana changsilakliba illegal immigrant sing asi lengak na mapungfa na khangdokpa loiraba matungda census tawgadabani NRC tawdana census tawnana ba lengak na honarakliba asigi mayokta amuko poirei marol amaova kohar amadi MSF na changsilakpa khongjang singda mapungfa na saugatkani haina cherol asina makhatari State asida NRC pangthoktuna mitop sing hana khandokadabani haiduna loop manga na changsilakpa khongjang singda MSF Bisnupur District amadi Imphal East District Committee na su mapungfana saugatkani hairi hiramasigi matangda District Committee ani asigi President sing na thadorakpa tongan bacherol gi matung inna lamdam asigi miyam amadi loop singna census tawdringaida NRC hana tawgadabani IDP sing masa gi yumda Hanjil Labamatung Amadi Kundaminariba Furup Singh Changthok Changsen Yaraba Matungda census tawbiyu haiba demand asi maram chaba amani Amaromda All Manipur United Club Organization Amuko All Manipur Women Voluntary Association Amaoba Poirei Marol Mairapaibi Apunba Manipur Committee on Human Rights amadi Manipur Student Federation haribaluk manga asina haukiba tangkunda Prime Minister Union Home Minister Manipur gi Governor amasung Chief Minister da memorandum biduna state asida NRC hana tawnana ba taksin basu laikrabani Bangladesh Myanmar amadi Nepal na chingba laipa kaya dagi mitop sing changlaktuna Manipur gi yalomi singda chaitheng pirakpa amadi demography da ohongba kaya thorakliba asi ngasi ngarangi wathok nate state asida mitop sing changsilakle haiba India lengak na khanglabasu ngasi fawba tabak amata paikhalakpa leitri center gi thawong asi Manipur muthatlagi haibagi maongni maramaduna NRC update tawdana census pangthokpa yaroi haiba demanda loop mangana changsilakpa khongjang khudingmakta MSF Bisnupur District amadi Imphal East District Committee na angamba thakta saugatkani haina cherol sing asina khangalakli
Delhi da chatkiba MLA Minister Singh halakkibana halakkrabasu halaktriba MLA Minister Singh haujik leiriba leipaki irang NRC hana tauba haibasigi waroishin ama puraktuna iramdam Manipur da halau haina apunba awonba Manipur amagidamak All Manipur Progressive Student Association na fongdorakli ngasi loop ani asina punna thadorakiba cherol amada NRC loiraba matung census tawbiu haibasida Delhi da ngai hak leitana chatpagi mahuta thokliba irang sing asigi waroishin oina puraknanaba hotnabiu leipak amagi mapi mapa oiriba minister MLA singna Manipur da thokliba problem amagi su Delhi da chatpa karigino thaudang khuding lawba ngamgani haiduna miyam gi thazaba piduna mihut oikraga leipak asigi issue da warep lawba ngamloidaba oiragadi luchingba ama oibada matik chadre haibani NRC bu board ki khulai oina sizinaraga haujikna NRC tawbiu haibada karigi yaningdribano yellow furup mangdana ba hotna minasi haibada yaningdrabadi karamba luchingbagi wakhallono haina wahang hanglakli NRC tawdringaida census tawba yaroi haina changsiliba khongjanggi saruk ama oina ngasi Singjamai Kendra apunba club SKAC na sinduna poster campaign ama ngasidagi hokre punna club kunga humdoi yauriba Singjamai Kendra apunba club na konba mafam singda census ka mari leinaba thabak amatta tawba yaroi haina iba poster sing ngasigi campaign aduga mari leinana mafam kaya da thetki ngasidagi Chingamakong waiting set ta hokiba poster campaign aduda Singjamai Kendra apunba club ki president Konjengbam Chingkham Secretary General Oinam Prabin Kumanna Fongdok rakpagi matung ina Singjamai AC gi manungda NRC tawdringaida census ki thabak amata tawba yaroi NRC tawbana lamdam asidagi mitop khandok pangamgadoribani mitop hana khandoktana mikok thi khiba tarbadi tungda akaiba kaya lakani lamdam asigi tungi mirol gi damak khallaga changsiliba khongjang asida Singjamai apunbagi oina amata oina NRC tawdringaida census ki thabak tawhandana ba poster campaign asi hongdoktuna miyamda khangan bani haiki Influx tawraiba mitop mayam da yanjalaiba langkoi chanjalaiba mayam asi hana deport tawdana hana masim khangdoktana aikoi gi census asi hana lokatpa taragadi hairiba sigaduna citizen on garaga aikoi gi jati sida aikoi Manipur da adungaba aikoi gi awaba mayama kolakani aduga madigi roidena limitation singba sarkar asina lokhala asu adu ju akaiba khongthang aikoi leibak sina mayam phangani aduna aikoina Singjamai Kendra apunba club sina koi sinliba loop sing lokhaliba khongthang sina sida support tawjaboida aikoina ngasidagi hauna asimlaba aikoigi campaign poster campaign asi pangthokpa hojare haina miyamda appeal tawjari Churachandpur amadi Kangpokpi district ta cookie singi anauba khun masing hengalakli basi Inglising amaga chamapan marifudarani thoidagi marifudara mangada thokiba naga cookie landagi lanjenarakiba singnani MNREGS fund lana tauba yananaba laingaki Senjaba official kharaga manaraga Ghost Village sembadagini amadi cookie chip singi macha Atombagi anauba village khaidokpagi chatnabi asigini haina Saikot ACgi MLA Paulilan Haukipna fongdokiba wafamda thadau furupki luchingba Michael Lamjathang thadauna paukum pirakre social media da fongdok rakiba post amada Michael nahai naga kuki gi lan thokiba aduda miyoi kaya lan generaki haibadi chummi adubu makoina karamna khungang masingda hengatfam thokpagi lanjenarakiba miyoi singna mafam amada hekta khunda silaga laingakna recognize tawraba khungang ama semba yade Ukrul natraga Tamalong district tegi Churachandpur natraga Kangpokpida lam transfer tawkiba leibra hanglakki MGNREGS ki senfam launanaba Ghost Village ki ming sizinaba asi angakpapoi MGNREGS ki scheme da Aadhaar card ki mateng lauraga GIS GPS base geotagging amadi mapping tawribani MGNREGS ki
geotagging amadi Aadhaar seeding tawriba asiga legal oiba khungang shembaga mari leinade karigumba ghost village leiba taragadi lenga ki karamba order na khungang amabu verify tawi muthat payai natraga khungang punsin bayabagi haina hangningai oi village chief ki macha atombagi anauba khungang semi hairibasi karamba logi provision gi makhada Number Lairabadi, Manipur gi provision adu, Haibirau, Manipur State Hills People's Administration Regulation 1947-1951 Census, the Manipur Village Authority in Hill Areas Act 1956, Amasung, MLR and LR Act 1960 gi Section 20 gi Makada, Kulakpa Singh Natraga Chip Singh Village Asigini Haiba Lairibani, Maramaduna Kungang Macha Kaya, Thorak Libasi, Chip Singi, Machaga, Machada, Kaidok Pagini Hairabadi, Puari de Laba, Kungang Singi, Amadi, Beles Chip Sing, Maning Lairiba, Asigi, Mayok the Oigani, Haidiba Sing Asi, official record Oina Labra, Lairagadi Kudam Oinaba, Kun Adu Utpiu, Takpiu, Kungang Kuding Maki, Lengakna, record the Lady Bani, Gazette notification Lady, Ngamkai Hong Liba, legal gi provision Lady Bani, Hector Semjin Sajin Banate, Achumba record sing, Fongdorak Liba, Wafam Singi, Achumba Paukum, Fangbangam Gani Haina, Fongdoraki. Paugi Merekthana attend break. Awaba Fongdok Jaba. Kurai Genial Club, KGC Imphal East President ki Thau Pubiramba, Loina na, Ingsok Lissinga Magachamapan, Marifuni Pandegina, Ingsok Lissinga Magachamapan, Marifidara Fauba, General Secretary ki Thaugai Shu Pubiramba, Siri Dr. Moirang Tim Shyamjai, Retired Additional Director Ayusna, Hauki Batang Kunya Marida, Manung Matam Chadana Laikidabada, Awaba Fongdok Cherry, Laikidrabagi Mafamda, Ikai Kumnaba Utpa Oina, Kurai Lining Tow, Awang Balampak Delayba, Club Asigi, Firal Tangkai Ching Tabagaloinana, Minute Ani, Tumina Leptuna, Awaba Fongdoki. Dr. Moirang Tim Shyamjaina, Club Asigidamak, Laubiramba, Singthaningai Oiraba Togdang Kaya, No Honana, Ningsing Bagaloinana, Laikidrabagi, Imong Manung Nang Horiba, Awaba Desu, Club Asina, Sarukya Jeri, Nongluk Jeriba, Ketrimayum, Johnson, General Secretary, KGC. Breki matungda miyambo mukana taram nokchari makataba pau. RPI Atwalegi State Executive Member Singh ngasi party asigi National Secretary Mahesor Thaunau Jamna taram na okre. Lakliba September Amada Ministry of Social Justice and Empowerment gi Union Minister of State RPI Atwalegi President Ramdas Atwale Manipur laklagani haina Mahesor Thaunau Jamna Fongdokre. Hotel Imphal da pangthokiba thoram aduda State Executive Meeting pangthoktuna NRC Updation ILP Shu Amadi Demography da ohongba kaya lakliba hiram kaya gi matangda wafam kaya thamki. Thoram aduda RPI Atwale Manipurgi Working President Dr. Laitonjam Haridas, Vice President Sapam Kangleipal, General Secretary Administration, Youth ki Secretary Amadi Frontal Organization Yauna Punamiyoi Kuntraga Mari Taramna Oki. Thoramga Mari Lainana Mahesor Thaunau Jamna Hai Politics da Yausinduna Sel Tanba Khaki Amadi Atai Mari Lainadaba Wakalonda Changlakpa Kaya Amasu Yauri. Adubungasi Manipurgi Oiriba Fibam Asidadi, Laipak Asibu Thamoi Shengna Nungsijaba, Aranba Kaya Chumthokpa Amadi Ohongba Purak Pangamgadaba, Miyoi Shingi Mathautari. Political Party Kaknatana Mamai Chumgadoriba, Luchingba Sengsu, Masak Kangdokpagi Tangai Fadabale, RPI Atwalegi Oina, Manipur de Tengnariba issue Kuding Magda, Miyamna High Command Oiduna, Tabak Taubada, Party Asigi, President Ramdas Atwalena Mapungfana Saugatli. State asida leminariba furup kuding maki right chapchana fangna na bahot na badasu RPI Atwale na mangjul thagani hainasu bahang na fongdoki. Population city decadal growth ta yung 1981 dagi na 1991 ki decadal growth of the total population of the Manipur se ang tangyeng biyoba district it may be like Kangpopi, it may be like in Jorchampur district atopa de Sukharada decadal growth se
140% neba haibidi impossible haitare yam tina wangna la haibidi population si fat population haitare hengalak pa haitare si population sina kaidawi oiba yaroi da population dunia ba hengala ise si myam si hengala pa 1981 dan 1991 bogi mano population bogi se manung si yeng biyo ba ziri bam daga lady ba ziri daga lady ba population factors something study to biyo ni myam adu di kadore sigi myam se akoi 1951 hanjan harib se kari gino myam ne khang bira mani 1950 da free movement regime FMR yasale चट पे यार है तो कंट्री इन दगी इंडिया रचंग पे यार में that also 40 किलोमीटर अमना कंजोरे नंबर 2 दा इनर लाइन परमिट सिस्टम से 1950 दगी लौथोक रे दुनी 1950 दगी इलीगल इमिग्रेंट्स में हमसे क्या हम चंगम दोनों यंग बिरो JFD amasung atay CSO singna luchinglaga state asida NRC update tawdana census pangtokpa yaro haina changsiliba miyamgi khongjang asibu Scheduled Tribe Demand Committee Manipur STDCM na mapungfana saugatpa ulakli hiramasigi matangda STDCM gi General Secretary na thadorakpa chirol amana hai kumjali singani kunga humdoi gi me tang ahumdagi maitei amasung kuki ani gi marakta thorakiba irang asigi waroishin purakpa ngamdana leiringai talak asida ngasidi Manipurda Kanglup ahumgi irang ama thorakle chairagasida India lengakna census pangthoknaba thabak paikhat pa haurakpa galoinana Manipurda su census ki thabak thoram sing pangthoknaba thabak kaya paikhat pa haurakle aduba hojik oiriba Manipur gi fiba masida census pangthokpada kudong charoi amadi achumba data fangba ngamloi haina CSO sing amadi miyamna fongdoknari maramaduna Manipur gi maru oiba CSO singna leipak miyam galoinana Manipurda census pangthokpa matang chate yeithokadabani haina center amasung state lengakta taksinduna lakli mamangda pangthokiba census ki data da chingi subdivision kharada maung baril tadana missing hengatpagi wathok leiri masigi sumatakta hojik thokliba irang asigi khudong chaba lauraga civil war thokliba yumlo naba leipaktagi miyoi kaya state asida huran lona da changsilakpagi wafam su leiri bani Fibam asida Manipurda NRC hana tawjiba makai census tawba yaroi haiduna JFD amadi atay CSO singna miyam galoinena center amasung state lengakta changsiliba khongchang asida ST DCM nasu mapungfana saugatli hairi nakalamaromda irang asina maram oiraga ST DCM gi yeithoktuna lakpa chahigi mifam lakliba tang kuntra da kuman lampakta leiba youth hostel gi conference hall da pangthoklagani haina cherol asina makha tarakli Imphal West District ki Patsoi Police Station akonba Sangai Tel Kuldagi nupi amang ngarang dagi mafam khangdana mangkre state amasung Central Security Force ki personal singna akan mamaongda tibagi thabak chathari SKTV News na fangba pau amagi matung ina mafam khangdana mangkrabi nupi adu Sangai Tel awang laikai dagi masagi chahi kungataruk rom surabi ngangbam nanau apokpa ngangbam gauramani amasung ngangbam basanti kaui Mahak ngarang ayuk Sangaitel awang laikai gi maning thangba saruktagi kharan naknana leiba Kangpokpi district ki manung channa leiba Khoken Khul lomda chatkhiba oigani panari loinana Khoken Khul manakta aroiba oina kabui furup ki mioi amana uhowi hairi Nanauna mangkriba mafam adu CRPF amasung Assam Rifles ki post ani gi maraktani ngangbam nanau mafam khangdana mangkibagi pau phangbaga state amasung Central Security Force ki personnel sing laikai miyam amadi lamsang AC ki MLA S Rajen amadi mahaki machanupa S Jayananda yauna ngarangdagi akan mamoongda tibagi tabag chatharaga lakli aduba hojik fauba nanau gi mari makhong amata phangba ngamdana leiri adu moinamag Security ki maikei degi drone amadi sniper dog na chingba sing sizinaduna mahakpu tibagi thabakti leptana chathari nanauna mangkriba mafam adu Imphal West amasung Kangpokpi district anigi tainafam oiba maramna CRPF ki personal singdi makoigi jurisdiction natti haiduna Kangpokpi district ki maikei da changsin kide loinana Kangpokpi district ki jurisdiction da leiba Assam Rifles ki post ki hojik faubada hairiba nupi asi lakte haina khangalakpa lei hairi
Imphal Dimapur Guwahati National Highway da ngasisu mangani chanba numit ki oina passenger journey ga humfuga nipan ga loinana passenger gari sing Imphal dagi khongsan ki bus manga winger manga amasung Scorpio Bolero punna mapan ga loinana gari taraga mapan ngasi ayuk pung tara minute tara rom taba matamda Imphal thadoktuna Guwahati gi damak National Highway 2 lambi paring asida chatki haujik fawbagi oina gari sing aduna lambi paring asida chatpada ayat apan amasung pamdaba tawdok sing thokpagi paw leite National Highway number 2 asida passenger sing matam kuirabagi matungda soida ngamdana chathok chasin yarakpa asigidamak Interstate Taxi Association ki Joint Secretary Laishram Bonilal na Lengak amasung Transport Department ki khongthang asibu thagat pa phongdurakli yamna haraujai adu mawina masi gari sattana potana tawrakpa sida akhoi laita laira singda yamna mating oya bahana mathakta satlingai di Dimapur da satlaga Kohima da mu halaido hogikchina direct makha da satlaga Kohima da dum kummaga yam nungaina satpa phangan base sarkar gi maikai da haraubo phongthok jari maitai haiba purup se asuki matik chahi covid tagi ngasi mu kang pirang lakpai da asuki matik akoi ji sotare maramadura more nungne gari thoro hingjaram mayam je asuki matik wai masi athuba matamda akoi honorable se Manipur government na masi utang kon bi wai duna praja mayam gi mahut chinjaraga ai gi maikai dagi kongnon khurum je Rims Hospital gi Ariba OPD block ta ngasi nauna sagatlaba casualty block ama haunabi matung ina sangaduna miyamda khutsinakre hospital asigi casualty amadi emergency gi thabuk thauramda hena kumang chaukshin bangam lagani hairi nauna saba casualty block adu Rims ki director Professor G Sunil Kumar Sarmana maikum hangdoki Rims Hospital gi medical superintendent Professor and Sanjeev Thauram aduda sarukyaki Rims Imphal gi director Professor G Sunil Kumar Sarmana haikibada anoba casualty block asi thambang ngamlakpa haibasi achoba khongthang amani hospital asida ana layeng bada hena khudong chaba piba ngamlagani Our HODS said this is just a beginning. We'll add on the facility, but I request everyone, especially our principals, HODs, to control, look after your respective departments, your staffs, and do what is required as per the guidelines of Government of India. I would like to take this opportunity to also request everyone, especially our staffs, that the new version of Karma Yogi is starting. So you have targets till December. Then, so I will suggest सबको weekly एक घंटा करना है, ज़्यादा नहीं है. सैटरडे संडे बैठ के चाय पी के करिएगा सवेरे, सब काम हो जाएगा. DFO Chandel na sinduna u chara chama thabagalunena akoibagi fibam ngak senduna thambagi matangda wakhil taminabagi thoram amangasi sora khulda pangthokre Muslim singi senglaba Prophet Muhammad pokhiba Maulid Ala Nabi Numitka Mari Lenina Pangthokiba Thoram Asida Royal Brighter Higher Secondary gi Mahiroi Singh Yauna DFO Chandel Dr. and Monal Maitei Sora Development Organization gi President Aribam MD Jakir Amadi Secretary Pukrimayum MD Tombasu Sarukyaki Chahi sigi July gi Ahan Bachayol da Pangthokiba Van Mahotsav Palanda Manipur gi District Taraga Tarukta Ek Pair Ma Ka Naam 3.0 gi makhada u chara lakh taraga manga mai pakna thakre palan asigi makhada apokpi ima natraga malem ima gi mingda thakiba u chara sing asi mapung marei fahanana forest department na ngakseli masida miyam nasu bateng pangbiyo haina DFO Chandel Dr. and Monal na appeal tarukli Patriotic Writers Forum Tripura amadi Manipur anina khutsamnaraga lakliba August ki tang kunga mapanda Agartala da laiba Mukta Dhara Auditorium da Imalon ki kumhai Manipuri Language Festival English ngani kunga taruk pangthok lagani hairi
Wangkai ACG MLA TH Arun Kumarna Atoiba Mitunglen Oiduna Pangthokadaba Thoram Aduda Tripurada Kundariba Manipuri Singh Maru Oina Maitei Singi Pung Isai Jagoi Amadi Musical Concert Ki Thoramsu Pangthokadauri Loinana Akanaba Saireng Pangthokpagi Thoram Amasu Yaugani Hairi Pathokpagi Thoram Amasu Yaugani Hairi Pangthokadauriba Thoram Aduda Patriotic Writers Forum Manipurgi President Nauroibam Khamba Luang Amadi Patriotic Writers Forum Tripuragi Patron Member Dr. Anuradha Nongmaitemna Mitunglen Singh Oigani Amarom de Lagliba Tang Kungama Panda Pangthokadauriba Festival Asiga Mang Oinana Ngasidagi Poster Campaign Haudokre Campaign Asida Maitei Mayeki Tripuragi Mafum Kayada Tetki New Delhi da laiba Salute Achibur Honorable Foundation na haukiba tang kunga marida New Delhi da pangthokiba manalanthokpagi thoramda Handloom and Handicraft ki lamda award fanglakraba Dr. Sanasam Robita amasung Sanasam Revika amadi teaching ki lamda manafanglaba Maisnam Bijen Kumar Bungasi Imphal International Airport ta taram na okre thoram adu Salin Distill amadi Bahujana Sahitya Academy Manipur na silaga pangthokibani Honor tawjaba makhoi reception tawjari masi gi maru maramdi akhoi masen se amana amabu chingan adana moina tawri balam de he na tawrong na bagi he na tawhan ning bagi wakhalo na dupung na bi damak ta maru na madu pandam tawraga akhoi na sigum loba reception gi program se makhoi na jing Imphal International Airport hek thung lobaga akhoi na masi pangthok chabani haidana akhoi na masi wafam simadi Aroibada Maru Eva Pausing Amuka na Pizari State asida census yeithokpa natraga yeithoktabagi matangda mathangi hearing faubugi manungda paukum piraknanaba Manipur High Court na Center amasung State lengakta khangankre Union Home Minister Amit Sahana kaurakpadagi ngarang New Delhi da thungkraba Chief Minister Yumnam Khemcha na ngasi Union Minister Kiran Rijijuga unakre Amasung Ministry of Social Justice and Empowerment gi Union Minister of State su oiriba RPI Atwale gi President Ramdas Atwale lagliba September amada Manipur laglagani hairi Matang asida bulletin ase loishinjare Manipur miyamgi punsida khwaidigi hena maru oiba state asigi leipak asige madi malamgi ipau singidamak SKTV News pu mityeng taduna leibiu khurumjari